Kurumzari. Thyroid ki anaba lairagadi ngasi ki practice ngasi changana tabiu. Ahan practice the neck exercise. Sumaina yanglen tingna comfortable over position nam da phambirani lepak da phamgira natraga chokri natraga sofa da phamsu yai. Sor honjinba matamda kok si tapna haigalani manung of the thektarani. Sigi position sida yam rabda second manga normal breathing to maintain dobiba. अदुगा सोर होंदोको मतमदा तपना कोक्सी मांगलोंदा लुथरानी ngamaga khadangji thabak thengba ngamnaba luthabirakadaba sidasu second manga yamdrabada maintain tobiu normal breathing da tawba matungda tamna center da la sida round ama sumaina round ahum dagina manga phawa tobiya ani suba makhal sorisan honjilani sor hondo ko matamda koksi side amada tapna yari makhai lethopirani sigi position ji the second manga yamdrabada maintain tobiro tawba matungda sor honjin na center da la ani hondo ko matamda atopo side da mukta na lethopirakadaba second manga yamdrabada maintain tobiu normal breathing da daga sor honjin matamda center sina round ama sumaina round ahum dagina manga phawa tobiu Mathangi asina side bending. So the sang honjilani sor hondo ko matamda koksi side sumaina bend dawdaba. Sidasu second manga yamdrabada maintain tawiyu. Sor honjilba matamda mayai de la ani hondok na atopa side ta muk thekthaba. Second manga yamdrabada aldagi hand maintain tawi haidrisa gi apambani. Sor honjilba matamda center. Sina makhal ahum suba. Mari subasina rotation. Koksi clockwise, anti-clockwise side animakta rotate tawdaba. Tawdabu koksi rotate tawu matamda kok ngawba natragana ngaksi ka hena nargadi sigi rotation ji tawbiganu. Ahanbada koksi manglongda lutharani side amadagi tapna rotate tawbirani. Swai koksi laigidaba. Side ama loraga khudakta amuk handokpirako una tainaba side ta. Normal breathing da. Uneasy pullaga round ama. Sumaina round ahum dagina manga phawa tawbi ai.